Ngasidi yamna maru oiba topic amatang lokhattuna khanaminasi masi iramdam masigi ireisa khudingmakna khangdraba yadraba topic amani video asi loi phawba yengminasi aikoigi iramdam Manipur state asida haukhiba sahi tara gi khujing kaya asida khanghauduna missing ka hen hengalakpagi mami asi aikoina tattana uri miyamna su ubiram lagani madudi aikoigi iramdam Manipur asida hojik ising isaugumna leptana khanghen hengalakliba missing asi karigumba aikoina matam sana thinghaudaba taragadi lakadoriba mirolda achauba polum amadi soidanamakki puragani masigi khudam oina ama panba taragadi ingkumja 2011 gi census ta senapati gi mau maram amadi ukhrulda missing ka henna khangsong songkhalakibagi mami ama aikoina uba phangki madu taseng haiba taragadi unexpected ni hairi haibadi masida aranba kaya ama yaure haiduna matam madugi India lengaki census ki report tadi prospective ki list ta oina hapki adubu naga phurup ki area dadi tasengba missing ka hena hengalakpa asi thengnade nakal amaromda makoi gi area da missing hengalakhiba asidi outsider sing asina maru oina Nepali sing asina khunda silakpadagini masina maram oiraga ngasi mak iramda Manipur asigi singi mafam kaya amada Nepali singasina khunda adaba mafam amata laisilaktre masigi matang sidaisida mayamda gyan tanaba wafam amatang panjahoge madudi palliba wari singasi haukhiba ingkumja 2011 gi mikok thibagi report ki matung inna panjabani matam asida Senapati district asi khaidoktri haibadi hojik lairiba Kangpokpi district amadi Senapati district ani asi amata oina pulamli aduna wari asigi makha tarakpada Manipur gi oina kachin koya singda sing kaya amada Nepali phurup sing asina khunda adaba mafam amata laisilaktre aduna lambal thihallaga leihalliba makhoi sing asibu asengba Manipur gi masani haigadra natragana makhoi sing asi barada laibani haina aikoina treat tawgadoribra haiba asigi matangda wahang oiraki hojik aikoi ireisa sing asi wakhal khanthabagi matam adu yaure barada leiba oigera natragana lam leiduna leiba oigera leisilakliba miyoising asigi missing asi census ta yausinduna achauba matam amada hektada Pokhairakpa yaba time bomb ama oirakli haibadi makoina khulingkhiba yaba khunai ama oirakli masi aikoi yamna seksindaba yadre masigi mathangda aikoina khangdraba yadraba nainaba yaba asina yamna thiengna aikoigi iramda Manipur state asiga hek thangnariba Myanmar hariba leibak asidagi thunglakhiba sinkuki zogi phurupsing asini makoina ngasi maksu lepa leitana Myanmar masa kaya ama singi mafam kaya amada sinma thungna pusilaktuna khunda silakli haiba sidi miyam khudingna su khangnarabani Manipur gi sing amasung tampak ki lam phawba yauna achauba sapu pinaba kanna lalong kaya amasu yatli makhoi sing asi Manipur gi leihu masani haina claim tawriba asini amaromda makhoi gi origin makhoi gi haurakpham asi matam kuina langla tatluraba Israel gi banai menasini hairi hojik phawba Jewish tradition chatlibani haina claim tawriba asini maramaduna makhoi sing asi matau karamna Manipur gi leihu masa oigani haibasigi matangda wahang lai report amagi matung inna haukhiba ingkumja 1980 dagi makhoina moreda akanba concentration tawrakhi haiba asi aikoina thengnajai madudagi naga kuki gi lan ama thorakhi madu kuki singna more asi makhoi gi lamni haina claim tawba haurakpadagi ni hairi yumthangnaba leibak asida leiba makhoi gi phurup sing asina 1988 ta Kuki National Army lingkhatuna Naga singa confront tawba haurakhi mataw asum tawna ingkumja 1992 dagi communion class thokpa haurakhi matam maduda makhoi dagi tax logani haina khalluba Naga lalhauba sing kona lakpa phurup sing aduna takhairakhi madugi matungda singi mafam sinma thungna kapnaba haurakhi Naga sing adubu mayoknaba ngamnabagi damakta makhoigi phurup kaya ama thajilakhi madudagini population explosion ama thoraknabagi masak oirakhiba asi makoigi khul kaya ama Manipur gi konung Imphal tamna semgalakhi landugi matungda maru oina modbung amadi Sadar Hills ki mafam sinba thungna makoigi concentration asi khanghen hengalakhi maitelon sukhang khangdaba makoigi phurup sing adu mafam sing asida thunglaba hauki masigi mathangda Surachandpur town da kuki paite ani khatnaba haurakhi madusu lambunarakpadagini madugi matam madu ingkumja 1997 dagina 1998 phawbagi matamni masigi maram asina thadau singna paite sing asibu
कुकीनी हायु हाइबनी मदुदा ताइते सिंगना हाइबा असिना कुकी हाइरिबा वाहि असिमक फोरेन स्लैंग वर्ड अमनी अखोइदी जोमीनी कुकी ओनबा यारोइ हाइबा असिगी वाहौदगिनी मतम असिदा मखोइसु जोमी रिवोल्यूशनरी आर्मी लिंखतुना कापनाबा हौरखी मतम मदुदा थादौ कुकी सिंगनासु कुकी नेशनल फ्रंट लिंखतखी मतौ असुम तौना KNF ना जोमी सिंगदगी नमदुना टैक्स लौनबा लाकनखी असुमना लाल अमा थोकनबगी मसाक ओइरखी नाकल अमरोमदा वाफम अमतंग पंजरबदा मतम अमदा इम्फाल वैलीगी तंपाक लमदा ममाई उनसिनबा सिंग पुंबगी लम असि ब्रिटिश मतमगी मणिपुरगी सरकारना रिजर्व फॉरेस्ट ओइना लाउथोक्तुना थमलम्मी हाइबगी रेकॉर्ड से लेरी अदुबु मफम सिंग अदुदा खुल खरदी महौसादगी मतम कुइना खुंदारगा लाकपना मरम ओइरगा मखोइ सिंग अदु पता पीदुना लैंड होल्डिंग राइट पिरम्मी मसिगी खुदम ओइना पन्बा तारगदी कांगचुप सिंगदा सिरु संगाई थेलदना लोंगा कोइरेंग असिनी अदुबु लोंगा कोइरेंगी लम मसिदा अतोप्पा फुरुप सिंगसु खुंदा सिलकपा होरखी मखोइना माइनर ट्राइब ओइरिबा कोइरेंग सिंग असिबु नमहत्तुना खुल अनि अहुम सेमगलखी मतौ असुमना नागा कुकी लान मतुंगदगिनी मखोइना लोंगा कोइरेंगी लमदा खुल तरेत निपान हेना सेमगलखी कांगचुप सिरुगी लमदसु सब मानबा मसिंगदा खुल कया अमा नमदुना सेमगलखी मफम अदुदा माइनर ट्राइब ओइरिबा कोइरेंग सिंग असि वा ngang फाउबा ngamlaktabadagi मखोइगी हक फाउबा नमहत्तुना थंबिरमखी अदुबु ngasi फाउबदा ख्वाइदगी नुंगाइतबा असोइबा अमा पन्मा तारगदी मणिपुरगी सिंगी लम कया अमदा मपु याउदबा युमसिंग मसिंग खंगदना सागतुना थंबा अमदी खुल मचा मचा सिंग लिंखतुना मितैलोन फाउबा सुखंग खंगदबा सिंगमी कया अमा मफम सिंग अदुदा लैहल्लगा अमदी मतुंगदना खुल सिंग अदु रिकॉग्नाइज तौबियु हाइना हेक्ता मणिपुरगी लैंगाकता हाइबा मदुदा मणिपुरगी लैंगाकनसु करीनो कनानो कदाइदगी लाकपसिंगनो हाइबा अदु सुखंग खंगदना अमदी थिगतपा अमता तौदना रिकॉग्नाइज तौबगी हैनबी अमा लाकपा असिना ngasi फाउबदा असोइबा खोंथांग अमा लाकलिबा असिनी मसिदा सोइरिबा असि कनानो सिंगी लमना सिंगमी सिंगिनी तमगी लमना मैतै सिंगिनी हाइबगी वाखलदा अदुम लैबा तारगदी थबक अदुम तौबा तारगदी अकाइबा कया अमा लाकपा असि हौना सानी मसिगी मतांग असिदनी पेंदबा कया अमा लाकलिबा असि ngasi फाउबदा पालखिबा सरकार अमतना लैंगाकपा हाइबसी करिनो खंगना लैंगाखिबा याउखिद्री हाइबा यारे सिंगी लमदी थंबु थंखो सही खरा असिगी मनुंगदा खुमल लंपाकता न्यू सेकोंदा मिनुथोंगदा अमदी निंगथेमकोंदा मतौ करमना सिंगी खुलसिंग लिंखलखिबनो हाइबा अदु लैंगाकना अमदी मियामना चेक्सिल्लुदे लैबाकी अफबा थबक तौगनी सोंथोरक्लिबा CSO सिंगनसु मदुदा नोंगमता मपुकनिंग संगना थिजिनबा तौरुदे मथंगदा अमुक मणिपुरगी डिस्ट्रिक्ट ख्वाइदगी पिकपा जिरीबामदा ख्वाइदगी लुबा फिबम अमदा मायोकनरखिबा असि मिटोप बेंगोली सिंग अमदी कुकी खुनौ सिंगना थोहनबनी मसी सही पंगयामदी यामद्री टेरिटोरियल काउंसिल लोइसिलकपा मतम मदु फाउबदा बेंगाली सिंग अदु जिरीबामदा यामना लैत्रि इंडो पाक वार मतुंगदा बांग्लादेश असि सेमलबा मतुंगदा फिबम चाद्रबा बांग्लादेशदगी मसिंग यामलबा बेंगाली सिंग इंडियादा सिनसिनबा हौरखी मखोइ सिंग अदु इंडियागी नॉर्थ ईस्ट की स्टेट त्रिपुरा असम अमदी मणिपुरदा थुमजिनबा हौरखी पॉपुलेशन एक्सप्लोजन थोक्तुना मिसंग खोमबा हौरखिबा असिदा ख्वाइदगी मरु ओइबा सही मतांग असिना इंग कुमजा 1971 गी बांग्लादेश लिबरेशन वार गी हेक मतुंगदा इंग कुमजा 1972 दा मणिपुर असिना स्टेट हुड हेक फंगदुना असेंबली इलेक्शन तौरकपदगी मतम मदुगी पॉलिटिक्स तौबा मियोइसिंग अदुना मपानदगी रिफ्यूजी कया अमा लेप्तना पुसिलक्तुना बोट बेंग सानरकपा मखोइना बोट कानबा होनबदा मिसंग खोमनरकपदगिनी मतम मदुदा जिरीगी लमदा बेंगाली कया अमा मतम मदुगी बोट लेपलिबा मिरेप ओइगदबा सिंग अदुना पुसिलक्पदगी वाथो कया अमा थोखिबसु लैखी मतम मदुदा पॉलिटिक्स तौबा बोट लेपलिबा सिंग अदुना लमदम मसिदा तुंगी अमत खनब तौदना पॉपुलेशन एक्सप्लोजन गी वा मनादा अमत हापखिदे बोट फंगनबा होनबा बोट बेंग सागतनबा होनबा तमदा अमदी सिंगदा कन्ना होनरखी मदुगी महिना मखोइ सिंग अदु बोट फंखी बोट काखी मखोइ इंथुबा अमत ngamlamkhide अदुबु लैबाकी ओइनदी अचौबा टाइम बम अमा खिंजिलकपगुमना थोखी पॉपुलेशन एक्सप्लोजन दा ख्वाइदगी हेन्ना साउबा सरुक यारिबा असिना
macha masing yamna pokpa phurupsing aduni matau asum tawna masi mayam masi nainajaraga aikoina khangba adudi lamdam masida population explosion thokpa asi maram anina oihalakpani madudi ahanbada mapandagi sanglakhiba amadi sangsilakliba outsider sing asi thingdaba amadi lamdam masida leiriba phurup kharana masing khangdana masa pangpokta pokpa asini adu oiba taragadi hojik aikoi kaidoba tai population explosion asi thingba tai masi thingnaba pambai haiba taragadi ahanmada mapandagi phujilakliba mioi sing asigi damaktadi ingsok 1951 gi census ki report ta yumpham oiraga national population register semdokpa amadi maduda chandaba sing adu inner line permit piraga outsider ama oina treatment piduna leihanba ani subada leiriba chingi khunsing recognition pibada sabsaba satnabi leihanba hanna mamangda leiramba khungi mamingsing adu semdokpa hapsinba yahandaba athingba piba khulsing adu recognize tawbada department amana hekta permission piba thingbaga iroinana logi oiba akaknaba satnabi ama haudokpa ahum suba sidana border gi sambal khajinba amadi immigration checkpost sing asi hangdokpa mari suba asina lamdam masida phurup kharana angang pokpagi sang ka heliba asi control tawraga thamhanba adubu hairiba thabak sing asi aduk laina di tawbadi oithokte akanba will power amasu sangni masida leiriba mantri MLA sing officer mayam asi puksel sengna thabak tawba ama changli aikhoigi leiriba miyam amadi leibaki machinery sing section ba puksel sengba afaba wakhal leibaki oiba wakhal khanba mathau tai mikok thibada hektamak isinba panghapta hapsinba leibaki oina mangjabani haiba asi khudimakna khanba tai daramagi mingda birth control tawdanaba hotnabasing asi sairak phanganna hotnabasu sumgani lana wakhalon kaya asi santokpasing daramada jumpham oiraga population sagatnaba hotnabasing tungi khallaga athingba piba asi sumgani misang khomnabi mising yamba tanabagi lalasi tokpa sumgani lairik laisu hairabasing aduna lana miyam asibu humlaga punaba hotnaribasing asidagi aikoina sectionna leiba darkar oi aikoi maselgi marakta leiriba lona yadaba phurupsinggi ihau asisu lairik haibasingna akhuba wakhalonda miyam asibu humduna pukhibadagi thokhiba ngaktani masi thingnaba leingaki oiba will power ama sangli khudimak asi afabo lusingmasinggi makha polba ngaktani